Nagaland की पुलिस खनबदा कुकी याहनखिद्रे नागालैंड की पुलिस कांस्टेबल खनबगी रिक्रूटमेंट प्रोसेस दा कुकी गारो कसारी अमसुंग कार्बिंग फुलुक की मियोइसिंग याहनखिद्रे स्टेट असिदा हौजिक चथरिबा इन्यूमरेशन की थौरांग लोइसिंदुना फुरुम मरियासी के मियोइसिंग स्टेट के इंडिजिनस इनहैबिटेंट ने हाइबा मयेक सेंगना खंबा ngamdre फावबदे पुलिस खनबगी रिक्रूटमेंट प्रोसेस दा यावबा यारो हाइरे स्टेट के होम डिपार्टमेंट हिरिba की matang da haikibada नागालैंड शेड्यूल ट्राइब ऑर्डर 1970 की मतुंगिना नागा ट्राइब नतबा मथक्ता पनखिबा नागा नतबा फुरुप मरी असिसु स्टेट असि शेड्यूल ट्राइब नि हाइना सकंगे अदुमोइना मखारिबा मियोइसिंग अदु नागालैंड के परमानेंट रेसिडेंट ओइगदबने कुमजा लिसिंग वचमापन हुमफु हुमदोय गे डिसेंबर अमदा नागालैंड द स्टेट अमा ओइड्रिंगाई गे ममांगदगे हौना स्टेट असिदा खुंदादुना लैरक्लाबा मियोइसिंगबु स्टेट असिगे परमानेंट रेसिडेंट ओइना मसखंगे मरामदुना कुकी गारो कसारी अमदे कार्बी फुरुक के मियोइसिंग अमदे मखोइगी सादा नौदा सिंगबुसो शेड्यूल ट्राइब की खुदोंग साबा पीरे मधुना मरम ओइरगा नागालैंड की थबक संगबदा खुदोंग साबा फंगले अदुबो हाइरिबा फुरुप मरी असिगे मियोइसिंग अवांग नोंपोक लमदम गे अतै अतोपा स्टेट सिंग द सुखोंदारिबा मरम नानार नारोल द संगलक्किबा फुरुप सिंग असिगे मियोइ खरादा शेड्यूल ट्राइब के सर्टिफिकेट पिरंबा याय हाइबगी सिंगनबा लई सममनबा असि कोंगनबगी पांडमदा इनौ नौना कुकी कसारी गारो अमसुंग कार्बी फुरुक की इनोमिनेशन चथरिखिबने थौरांग असि लोइद्रिबा फावबदी नागालैंड पुलिस की कांस्टेबल खनबगी रिक्रूटमेंट प्रोसेस ता यावबा यारोय स्टेट लेंगांगना लखोलाक्लिबा थौरांग असिबु सिंगनारादुना फुरुम मरी असिगे मियोइ सिंगना गुवाहाटी हाई कोर्ट ता रिट पेटिशन अमा फाइन तौरखरे Manipur lairiba PR asi BJP gi president rule ni Lokeswar Manipur da housing lairiba president rule asi BJP gi president rule ni housing mafam kya da nongmai kapna ramba adu tokre housing nongmai kapna ba level liba asi gumna irang horakpa matamda level lamlabadi ngasi tholam liba asi tholam loi maram asina miyambu karisu laitana khanba BJP lengak asi marufang na mutaklasi haina Nambon Block Congress Committee na sinduna ngarang laima pokpom bazar pangtokiba botchor gadichor signature campaign haudoppagi thoramda khundrakpom kendra gi MLA TS location na phongdokre mahakna makhata na haikibda BJP lengakna lisingani kontreta general election asi fawba tawni tawre haiba ngamdri BJP na municipality election tawba pamdri rajniti tawba haibasi praja miyam gi thamoi jai tawna bahana kadabani madugi mahuta praja miyam da ki handuna vote pisilibasi praja miyam aikoi ki dunaba amata oina leminaduna nonjabagi mahuta miyam da oina nonjahan si haike thoramadu da senior politician ozai nambon kendra gi ex MLA loken MPCC gi spokesperson Dr. Ravi Khan amade Nambon Block Congress Committee के President L Biramni na atoiba mitunglen singwai na sarugya ke loina na wangang loi singna BJP na pekhalakliba tabak thawong kaya asige mayokta miyam puna thengnamina si haina phongdorakle Naga Singgi lamsokpa Yaroi ZU app Jelingyarong sing amadi Naga community gi oina additionally oina lairiba foothills area sing the poppy pambi thaba natragana Tiger German Road haina sem sabagi tabak sathariba asi Jelingyarong United Front na haksina lawi Jelingyarong miyam gi pari puri gi oina leraklaba lam sing karigumba fifam amatada kanagumba miyoi kanglup singna ayet apan piba natragana lam khopsin ba Yaroi haina Jelingyarong United Front ke Ministry of Information and Publicity Thank you gonmaina thadorakpa cherola mana haire cherola sina makhata na haribana Jelingyarong miyam gi fundamental rights sing da yekai tingai ba pirakpa sing friend asina tumina yengun leiroi Kuki arm group sing na kangsu amasung wafong anigi marakta leiriba Asian Development Rank Rota unauthorized oiba mong da checkpoint hangba amasung nungti numit khudingi chathokasin tawriba singda frisking tawriba gi thawong chathariba asi makhata na tawgana ba akanba warning tawri loina Yaroi pangdong ba amasung wafong gi area da popi pambi thadana basu akanba wafam khangale haire Meghalaya के मिनिस्टर कर्नाक संगमा नुमित इनी की खोंगसत इम्फाल दा थुंगलगनी पार्टी के MLA सिंह CSO सिंह IDP सिंह उनगदरे National People's Party NPP Manipur State Unit की मखाद लेबा MLA सिंह की मरकता फोंग न मुंगनरकपा अमसुंग मतम सांगना थोलकपा कांगलुप की रांगना पीरिबा सेथेंग सिंह की मतंगदा वारी सननबा मेघालय के मिनिस्टर शोइरिबा MPP के नेशनल प्रेसिडेंट कर्नाक संगमा
ngasi numit jungba matungda numit ni gi khongsat Imphal da thunglagani party asi wangang loi amana hai kona sangma ngasi ayuk pung 10:15 da Guwahati dagi Air India flight tongona British International Airport ta numit jungba matung minute 45 sapada thunglagani magna Imphal da hek thunglabaga classic hotel da Tampaki civil society organization singa onaduna wari sanaragani aduga nungtin gi pung amaga minute 45 rom tarakpadana Naga Singgi Civil Society Organization Singa Unagani, Mafam Maduda Mahak, Lance Torabamatung, Nungtin Pung Aniga Minjankai Tabada, internally displaced persons Singa Unaduna, Makoya Tingari Bawaba Masung, NPP na, Karimateng Pangba Yabage, Haibagi Matang da Wari Chanaragani. Paosingna makhatana hai nungtingi pung mari taba matamda Manipur gi Governor Ajay Kumar Balaga kona sangmaga unaragani makoyani Manipur da hauzik thokliba thaudo wathok sing asigi matang yauna state ani gi marakta tengbang pinabagi wafamsu haudoknaraba yai haina panare nungtingi pung manga taba matamda NPP gi MLA sing amasung party gi functionary singa classic hotel da unaragani mifam asi yamna maru oigadawri amasung lusingba asigi khongset asisu Manipur da NPP gi MLA mat manaraktaba discipline kaiba thabak mayam ama tongnarakpana party asida piriba saitheng sing ase loisinaba yananaba wari sanagani panba yabadi hauzi NPP legislature party ki lusingba oiba Nurul Hasan mafam lauthokadabani haina MLA mayam amana demand tawribani masigi sumathakta BJP na Delhi camp tawbada NPP ki kangbu yawfam thokte makoida su BJP na yawana ba hairakpasu laite maramaduna kanagumba MLA na matung induna salam lagade asumba natte haina su MLA amana matpiri KLAL na lengak semna wafambu karem narakle Manipur da miyam gi lengak popular government ama semna bahana gi se minister N Birena lusingba MLA singna Delhi da camp taguna center gi lusingba sing unaduna taksin gadawriba asipu Kuki Liberation Army led colon KLAL na karem naduna makoina lengak semgani hyriba si state asi karam mafam singda lengak sasan tawgadawribana haina hangle lubasina thadorakpa cherol amana MLA sing asina makoi masabu Manipur apumbagi mihut ama oina ngang sakliba asit noningba poe makoina lengak semlaga square man chatruka yangkai pak sauba kangpok pigi ngangkhai lamkhai manung da karamba moongda lengak sasan tawgadawribano haiba MLA sing asina mayak sengna khangan gadabani haire amaromda haujika tharakli badarma asida Kuki MLA sing section baga loinana democratic governance ki principle ngak tuna thamki baga yadrabade state assembly dagi resign tawgadabani haiba wafam su thamlakle amaromda committee on tribe and unity kotu Sadar Hills na national highway 2 da hokiba ahing nongyai dagi pung nimpuni pan economic blockade ki khongjang jangsin gani haina toramba adu matam kharagi oina yethokre kotuna thadorakpa cherol amada Kangpokpi district administration na kotugi demand Singgi matangda government of India ka pau faunaduna thabakta onthoklagani habigi thazaba lebadagi economic blockade ki khongjang adu matam kharagi oina handoknaba firep lorakpani hari tha asigi anida makhanda Kamgillen Chongloi Kawa Miyoi ama fakibagi matangda senaba sing fanaba demand tawguna khongjang jangsinnaba lautokhibani Private hospital da CMHD PMJAY Chanaroi hyriba si mijeng changbiyo November 3 tagi private hospital singda CMHD amadi PMJAY Chanaroi hyriba sigi matangda lengak na thubada mijeng changbiyo haina ZU Manipur State Unit ke Vice President Sanjay Ahantem na phongtokre komja lising ani gatara nipan dagi lamda masigi lairaba miyoi kana CMHD amadi PMJAY scheme gi makada analayeng gi khudong saba kaya fangduna lagli haiduna makna haikibada Manipur gi oina November 3 tagi diagnostic center sing yauna private hospital nimpu humdoida scheme asigi khudong saba makatana fangalaroi haina Association of Health Care Provider India Manipur State chapter gi maikai digi phongdolagliba si yamna laibak tibani state amadi central government na scheme ani asigi makada khudong saba fangaliba private hospital singda pithokpham thokpa senpam sing matam sangna pitorak tabadagi firep asi lorakpani haina phongdorakle lairaba miyam gi damakta khanbiduna hiramasi gi matangda lengakna akhanaba mijeng changbiu hairi
Military junta na paragliding bombing strike thaduna mioi nimpu Haikhre Manipur hena soklei haukiba ningthokaba numikki numidangda Central Myanmar gi Central Sagang region da Pro Democracy Party singna military junta gi mayokta akanba protest thabaga loinana Buddhist festival pakthokringai manungda military junta na paragliding bombing strike thaduna mioi nimpu hena Haikhre Manipur hembana asok apan nanglei pawasina makhata na haribana ningthokaba numikki numidang waramda Pro Democracy kangbu sing aduna military junta na jail da phajinduna leiba Pro Democracy leader Aung San Suu Kyi na yauna political prisoner shingkudakta thadokadabani haina lamp lightning ceremony ama pangtoki hyriba thoram adu chatharingai manung numidang pung 3:35 rom taba matamda military junta na paraglider bombing strike chathaduna angang khunja sing local political activist amasung anti-military group ki mioi nimpu hena hatki marifu hena asok apan nangan ki haina registration fighter amana phongdokre mahakna makhata na haikibada mobile phone amasung walkie talkie network ki kuthangda allied issue tobugal lonena Moniwada leiba army ge northwestern military commander ge paraglider bombing strike adu satharakibani military junta gi maikaidagi attack chathana ba paraglider sing pairakpa ubada protest amasung Buddhist festival gi damak panduna leiramba mioi sing khudong tiba adudagi nanthoknaba mana thokpa chenaki adubu khangaudana paraglider adudagi manak nakpa school da lotuna leiriba miyam adugi mathakta thangana bom kya thadaraktuna chauna misimina amasung asok apan kya adu nangkibani asiba migi masing hengalakpa yana leiri paraglider bombing strike aduna maram oiraga asok apan amasung asi ana sing taduna leiriba mafam aduda imung manunggi mioi sing amasung rescue team sing matam sana sangsinba ngamkhide maduna misi minagi chang asi wangkhalakibani thaudo asigi matangda military junta gi makaidagi comment amata phongdorakpa Leitre haukiba sahi 2012 dagi military junta na kultaukraba matungda haujik fawada military junta na hatkiba mioi masing asi 8,000 hele military junta na hanadi China amasung Russia na saba combat fighter amasung helicopter sing attack tobada sijinaram khibane adubu mamang sahidagi attack sing da low track motorized paraglider sijinaba hawrakhibane Mioi taret isinga senthakibadagi thiba khangkidre Karnataka gi Tamakru da picnic lakpa mioi taret Marko Nahali dam gi isinga senthakibadagi thiba khangkidre Tumakurgi SP Asok Kebilna haikibada mioi taramanga dam da picnic laki makoigi manungda nupi amasung angang yauna mioi taret isingda sanaduna leiringai da khangaudana dam gi sing thadorakpadagi mioi sing adu senthakibani police amade fair department ki rescue sing maphamadu sangsinduna isingna senthokraba mioi sing adugi khongulli na bahonare haujik fawbagi oinadi nawas ko mioi ama rescue tobuga loinana manak nakpada leiba Adi Chunsanagiri Hospital da pukhatuna laikatnari police na thawai yaudraba haksangani phangkibaga loinana atopa mioi sing thibagi thabak laptana chathare nawasatana maphamatu da picnic lakiba atai mioi punamak nupi amade angangaktane police na lokhalaba thawai yaudraba haksang sing adu postmortem tawkuna masak maming khangdoknaba hospital da thamkhre kar manungda mioi ama siraga leiramle Ngarang nungtil pung marigara helakpa Duwaida Thawa Police Station ki manung chana leiba khekman maning imoinu lampak manakta kar ama ki manungda nupa ama siriga leiramlei police ki pau gi matung inna laikidraba mioi adugi masak maming khang mangamlei mahaki maming goti mayung goro sarma sei kuntra apokpal laikidraba Zi Brozen Sharma wi thobal kyam amu zairam lekai dikini imung manunggi makaidagi makhl amatagi wakat tawzaroi haiduna asiba haksang lokre haina police ki pau asina makhatari